World Environment Day gi thorum Manipur gi mafum kya da paksana pangthona khre. Autonomous District Council sing thabak mapung phana tawna ba sarkar na angam bathak da khona gani haina Deputy Chief Minister Gai Khangam na hai khre. Amade sakhang daba sing na mayang Imphal gi Sirai Little makhong da mioyema nomin kaptuna halamle. Hauji pok sanaro mo pijri Pitribigi mafum kya da akoibigi phibam kanana bagi pandam da ngasi World Environment Day haina palan pak sana pangthona khe Manipur sarkar yauna tongan ba NGO di civil society organization kya na sinduna World Environment Day gi thorom ase mafum kya da pangthokhe mapung ibe thorom Directorate of Environment Government of Manipur na sinduna Palace Compound leba MFDC auditorium da pangthokhe Small Island Developing States in the border context of climate change hybrid team the pangthokiba thormaduda Forest and Environment ki Additional Chief Secretary Nicholas Jha Retired Principal G. Thomas Sharma Retired Lecturer Dr. A.S. Nandiram Sharma Professor N. Ras Mohanamadi Directorate of Environment ki Director Dr. M. Homeswarna Thormapu Singwina Sarugaki Resource Person in Sarugakiba Dr. Nandiram Sharma Global warming problem si meba kunaida khwaidigi hena sauna singnaba issue am oiduna longnare masi nungsita carbon dioxide amadi phattaba gas sing hena yauksin badagi oirakpani haiki G. Thomas Sharma samudragi imai hengalakpana Caribbean amadi Pacific Ocean da leba apipa ithat yankhaini thoirom ising manungda lupsinba yabigi akiba leibida natana samudra khongbal leba achoba city kyasu seifu piri haiki sibgas wakiba Nicholas Jhana akoibigi khal kaitharak pasina malemgi miyamda seifu pibada natana Manipur da su masigi seitheng fangle malengoina sakwa tharang thabak paikhatpada lawsin kiba lamgi saru ahum umang semgatnaba hotno haibasat nabi lerebasu lamdam sidadi ngakna satpigi mamita dre maruina mahiroi singi larik tambada environment ki chapter haptuna miyam punna gyan taminanaba honarse haina arfil tawkhe propagation is our schools and colleges these educational institutions I wonder if in their curriculum we have this environmental awareness in some of the course because that is very important apart from physics chemistry and social sciences environment is one important subject that should be included in their syllabus and curriculum they should be taught the importance of environment Amaramda Mahirogi Sanstanama Riba Desam Sindana World Environment Day Thorunga Mari Lenina Singmarong Serau Singda Environmental Literacy Campaign Pangthoke Thormaduda Board of Secondary Education Manipur Chairman P. Dhanakumar Desang President M. Angamba IMC Assistant Engineer C. S. Menaka DM College ke Environmental Science ke Professor Naurem Sunitana Maroi Bimisiwina Sarugaki Tarunga Mari Lenana Desang President Angambana Hakibada Mairo Singbo Akoibagi Fibongi Maruiba Si Kanganba Matok Tarak Padagi World Environmental Day Mari Lenana Environmental Literacy Campaign Pangthopani Makatana School Sing the Satuna Masigimatan Awareness Ka Pangthokigani Haike Pangthoi bisigi maroi pandam de kaitobugi Manipurda nungsunung chagi chang nairatrino kaitobugi sabagi sang hengalino asugumba mahokchagi khal kai bese masi ekoigi meyam punmana ekoi khaminna bataragadi soidana maki ekoigi kaithariba environment je kanmungangani abasi desangi thajajabani Ayinga sage khal kaithar liba si thingna ba mipung khudima gyan tamina batangai fade haina Social Welfare Minister AK Mirabaina phongdokre ngasi pasoi part 4 Tongmang da pangthokpa ujar thabagi thorom da man wafam ase phangdokibani thormaduda pasoi gram panchayat ki pradhan and tomba amadi MMTA ki president Dr. L. Surjitsu Sarugaki Minister Mirabaina haujikte khoi pokpa mani siba fawda tangai fadana ujar thabagi matamadu lakle maramdi matamamada Manipur gi hawa nungsigi phibamadu haujikti angakfa phangna ohongba lakle masi malemgi oinani akaknaba mioi khara khakna honabagi mahutta mipum khudima gyan taminaduna climatic change ase ngakthok minanaba honase haike ngasi aikoi laimgamabadi aikoi na pokchabe isa pokon numita aigi marriage numita phawda aidi u pambi sara amamam thanlingbagi wakhalo na igi tamoida phawi masina aikoi gi ayinga sagi khallase aikoi amugana aikoi olakadabanina aikoi lairiba u pambi mayamama singi area dagi yanthatkiba sumba mayamsina matamamada Manipur se ayinga sa yamna temperature da yamna mapung phabalamda mama oirambani adubu haujikti aikoi atopa Delhi atopa tam Rajasthan ga samana pagi phibam da laiba Social Welfare Department amadi Central Forest Division Departments of Forest na sinduna World Environment Day gi thorom
Tagyalgi Social Welfare Complex to Pangtoki, Thomasida Minister A.K. Mirabai, Conservator of Forest T.S. Mahendra, Social Welfare Director L. Ibobisu Surwaki, Complexes Kwebida Usar Kasu Taki. World Environment Degamari Lenana, Ngasi, Yunakoge Managing Director, and Irabantina Lusing Timamana, Kairao Iril Bungdaleba, Messigi Akwebida Usara Listing Mahana Takre, Utavaki Tormadu that Yunakoga Office Bureau Amadi at the official Singsu Surwaki. Tharomasi Biodiversity Ecology and Environment Network Manipur Amadi Paradise School Anina Manipur Pollution Control Board ki makada Thorompang Thoke Thoromachida Pollution Control Board ki Chairman Dr. N.G. Vijay Khangabok ki MLA Okram Landhoni Susurwaki Tharomasi ki Saro Oma Oina Mahiru Singi Quiz Program Science Exhibition Pangtopagaloina Usar Kasu Thaki KVK Imphal West ICAR Manipur Central Nasusinduna World Environment Day gi Thorom Ngairangbom Khulda Pangthoke Thoromasi Mari Lenana Khulgi Akoibida Usar Samri Hompurom Thake All Manipur Muslim Maite Pangal Welfare Association Nasusinduna World Environment Day ga Mari Lenana Go Green Masjid Campaign Pangthokre Babuprada Leba Masjid da Pangthokiba Thoromasida Amjugi President Wangkhemsa Samjai Amasung Association Singe Atelu Singwa Kyasu Sarwaki World Environment Day Thoromasi MGT Motors na Transport Office Police Station School Orphan Home Amadi Hospital na Singba Manipur gi mafum kyada upambi sahungi matak thakre Manipur da uyanthat padigi orekliba mahoksa gi kal kaitharik liba sidagi kharadang oirabasu ngakthok pangamnanaba upambi singa si thabani haina MG Motors ke Managing Director Kulwant Singha Sumana Phongdorali World Environment Day gi thorom Barodant Maxwell Hindi Primary School da supang thoke thormaduda school ge headmistress ke Sunita Yauna Oja Singh amadi Mahiru Singh na usar kyasu thake Autonomous District Council Singh thabak mapung phana taunana ba sarkar na angam thakta honaragani miyamna khongpham chetna sap manana leiringaida kanamatana namthek pangamloi haina Deputy Chief Minister Gaikhangam na phongdokre Tribal Research Institute Singmairongda Tamelong Autonomous District Council ge nauna chairman oiraba Humalaya Bau amadi Vice Chairman Zino Kamai Opugi thoromda wafam si phongdokibani Tamai Block Congress Committee amadi ADC member Tamai Toksam Block na sinkiba thoromasida Hills Area Committee ge Vice Chairman Z ki Khombo Nyumai Hana MLA oramba KS Pamai Susurga ke ADC Chairman Humalaya Bau na Tamelong District ki MLA ahum amasung ADC member kun gataru asina miyam gidamak punna thabak tominana papami masida maike khuding makke cooperation pihaning haike Deputy Chief Minister Gaikhangam sei kunrom singda ADC mathau tawduna lerakhe adubu Congress government na miyam gi yenglaga ADC hingat hale aduna isa isa na sinariba thawdang adu Achumbagi damakta siba kidana thawdang loba tai haike ADC member singna miyam gi damak thabak tawbada kanagum bakharna apanba pibadagi member singda ningtamna satpangamdre masida miyam gi sakti du darkar oi sarkar na su angamba thakta function tohana ba honagani amaromda center da BJP na lusingba NDA sarkar leirabani na Manipur da kari thol agadagi haina mafam kya da sibon ngangna batare adubu masida thoidona mi paningai leite wabi genu haike center da government honglaga state ta hector Hongadabal Nate, Tabakudima system oina, Togadabana, Waninga Lite, Manipur Pradesh Congress Party Manungda, Chief Minister Okram Ibovigi Makada, Mot Mana Lady, Songtok Chongsin Wafam Lite, Haike. Second double sing na Maya Imphal Police Station ge manung sena leba Sirai Little Makongda Muema nomin captain halamle Lekhidraba Mu dudi Muhammad Rahman Sahi Kuntrataru Apok Lekhidraba Muhammad Jalin Kawi Mahak Masagi Inkol Maktada nomin captain halag hundok lomani Tawdal Topam dagi Pangba Paugi Matung ina ngasiu pung tarilom tama matamda Maki Asiba Haksangadu Maki Inkol Matonda Tadun Leramba Muikran Tenger Kibani Maki Masada nomin Maru Mari Pangi Mafam Lay Kanana Karigidamak Mapo Halam Libano Haiba Sabsaba Kambangamdri Asiba Haksang Maya Imphal Police na lokalaga Rims ki Mok the Thamkre Miarasigi Matangda Police na Kesama Lokatuna Tizin Bahukre Manipur Pradesh Trinamool Congress ke Hana Leramba Pradesh Committee District Committee Block Amadi Assembly Constituency Committee Sing Muthat Pagaluina Myoy Kungomdoina Saba Ad hoc State Executive Committee Samkre Vice President da Handak Lok Sabha ki Trinamool ge Miref Oikiba Sarangthem Manawi General Secretary Administration da
T. Rovindro, General Secretary Organization, Amasung Wangang Loi Oina, P. Premananda Yauri. Edo Committee asi formal Oina Committee ama Semdri Forward Netraga, Michael Pangtok Triba Forward, Legini Hana, parties again on the President, Hakraba, T. Samkumarna, Order Matokre. Huzipau Matana, Tema Bremta. Break Matung Taram Muxri. Matamamada Lyric Pangtam the Tamlaga Lerambadu, Housit Malim Oina, Izugasanda, Ohomba, Laklibasi Matungina, Mai Tambatanga Fade Haina, MLA RK Anana Fondokre. Wafamasi, Nasi Mekola Community Hall of Pangtopa, Mekola Private Center de Class 10 the Mark Wang Fombo Mahire, Nepumatoi, Manamatum Piduna, Ikai Kumnaviki from the man of Wafamasi Fondokivini. Taramaduda, Zilla President Member L. Surchandra, Pradhan, TAs, Inaun Sing Mamu Sing Nasuraki. Tawangamari Lenana Center Sida. Attest Toba School Mangage, Mahiru Singh Nasada, Hombutara Matakta, Fangu Singh da Manamatum Piduna, Ikaikuna Utki, Makoy Singaduki Manunda, Taramari Suba Poison Tava Yauri. Arcana Fonukibida, Private Center Asilabidi, Apapa Mahirukia, Torakle, Center Asidagi, Handak Seida, Fast Division da Mahiri Samagi Matakta, Past oversea, Afava Kongtang, Hike. Max na link worker scheme Tayat Kanbada Matik Sadaba NGO Kanba Nakogi guideline Kongao no Kabu Yaning Fondutuna Nasi Civil Society Kagi Mui Singa Seru Yaduna Lamfelge RD Wing Mamanga Wakan from Setakre Wakan Mifamaduda Amadagi Tomi Kasu Serugaki Mongzam Abirambo Max Amadi Nakona Kankatun Tongano Haiba Waising Yoba Tongan Tonba Waika play cards in the EK Amadagi Organization Secretary K Megasendana Sansalil Kongzangasi Miyangi Yaifana Bagi Damaktani Masida Bipung Kudimakna Sarugabu Hike Manipuri Miaxta Ekoi Lanai Mui Karana Ekoi Makogi Lanagi Miyangi Kangasanaba Pidana Maduda Senaba Musing Ekoi Atubra Ekoi Excel love you, punishment love you, learn in Manipur, see a quite ISTV Amadi SSC like the bar, Kunaimo Hemada, Masigi, Hamziba Amadagi, Makadagi, Madu, Nako, Amadi, Marin about authority, Lusin Makana, Mapima Pavicana, Mating Pang, you Hidana, Hezri. Server 6 Avian Towal District Sinduna District Asigi Manundaleba School Management Committee Amasung School Management Development Committee members Singi Oiba Numit Humni Subna Satakadaba Community Training Ama Wangwal Community Holder Hokre Training Asigi Holdopagi Toromda ZEO John 3 Towal David Dual Khan Amasung SSA Towal District Program Manager P. Kumar Su Sawyake Krisi Bigyan Kendrana Integrated Water Set Management Program ge batch ahan bamusung ani subugi makhada lomi singi village level training program ama KVK ge training holder pangthokre toromasida Thawal DC Tiranjit KVK Thawal gi program coordinator Dr. M Thoithoi Surugaki training program asida nupa nupi lomi chamayang khairomna surugaki Service 6 Abhiyan ki matangda Inclusive Education Care Grievers 81 bu SSA State Mission Authority Manipur na Home Based Education ki makada kaktalakhiba thawong bu yaning da fongdoktuna SSA ki office so lonsin duna khongjang changsin ki tungda police laktuna makhata na pamdu thodok thoktana ba ngaksen mi thabak kankhat khre Caregivers ki mute amana fongdorokpada state coordinator oriba B Jairani si matik sadre mana home based education ki makhada inclusive education IE hafsin duna thabak lokthok hanbani IE ga home based education ga mari mata lenete thabak lokhiba matam dasu IE caregivers volunteer oina lokhibani B Jairani na miyam gi karisu khanna tawriba thabak asi mahak matik sadre haiba sabsan takle athubu matam da mapu thabak tagi lokthok kadabani haike igi section amta thabak Yaroi, Masidasida Masama Tabak Boitadi, Moy Distab or Moida, quite the Sway, just holding a little bra, Habegi question Johanning. Moina to Mina Shalaga, a quite the victim of Helibase and Tina Tamoy Honing, Moina Tori on the Zumde Marilyn about Turkina and Biohani. Lupa Lak Tarahena sang na Sagadaba Community Hall Amagi, Nasi Pasway Part 4 Awang Lekaida, Social Welfare Minister A.K. Mirabaina Jata Hunkre. Community Hall say local area development fund Gimakada Saga the Haina Minister of Fondoke, Community Hall Saga the Lamasi, Lake Sanctum Ombi, Tampa Devina, Donet Tony, Masiana Afava Kong Tang Haina Fondoke. Atuba Matamda, Nongching Lakringeda, Aikoi, Yarin Makai, Tazigi Manunda, Loina was having a Magadi, Yam Hena Nuagani, Hibegi, Arepalatan and Masi, the Mak Makaza Tadina.
aduna aikoi miyam da kusinaba ngamnaba honabagi damakta aikoi ngamnaba shorna lamsibu koliba ibudo bendawnasu nongjanmiba oisin ISTV amasung AIDS na hogal ilba naharol singda hiram kya da suan maga loinana saitheng kya piri loinana hepatitis C को इन्फेक्शन असी असोब से थेंग अमो ओहले मसी थेंगनबा लेरिबा डिपार्टमेंट ऑफ एड्स कंट्रोल ना नेशनल एड्स कंट्रोल प्रोग्राम दा हापतुना मसीदगी गाक्थोकनबा होनसी हाइना हेल्थ मिनिस्टर फुंजांगथान टोनसिना ngasi होटल क्लास एट पांगथोकपा नॉर्थ ईस्ट कनक्लेव ऑफ स्टेट एड्स कंट्रोल सोसाइटी एंड पार्टनर की थोरम दा हाइक्रे मिनिस्ट्री ऑफ हेल्थ एंड फैमिली वेलफेयर की मखादा नॉर्थ ईस्ट स्टेट सिंगी स्टेट एड्स कंट्रोल सोसाइटी ना सरुप यादुना पांगथोकबा थोरमदा हेल्थ एंड फैमिली वेलफेयर की मिनिस्टर फुंजांगथान टोनसिन Department of AIDS Control, Government of India के Deputy Director निराज दिनग्रा Director संपात कुमार अमसुंग State असिगे Project Director सिंह सुसुरुगा की थरोंगा मरी लेने ना Minister फुंजांग थांगना SIV अमसुंग AIDS की फिवम से यामना खुदोंग थिनिंगे ओरे भारत की ओइना SIV ना सोअलबा मीगी मसिंग मनुंगदा मणिपुर दा सादा अनि ओरे ओरे लिव फिवम मसिंग मतांगदा म्यामपुना बाप तामिनदुना मसिबु थिंगनबा होनमिनसी हाइके The variable service was to that better to the risk of the people living with HIV/AIDS viral load testing, which was sent to Kolkata, will now be done. We have now started since last year. We have now done in Imphal. In addition to this routine testing for the people living with HIV/AIDS is also done free of cost in the government health institute. मणिपुर की अनी सुबह MP ओइकिबा आर सुइसा असि सिंग अमसुंग तंगी अपुनबा सकतम सागनबा होनरंबा अमदि मैतै सिंग यामना नगनरंबा मियोइनि हाइना राज्य सभा की MP ओरंबा रिसांग कैसेना फोंदोखरे होंगनम तांखुल खुलदा पांगथोकपा आर सुइसा फीस हॉल अमा मियामदा खोसिनबगी थोरमदा वाफमसी फोंदोकेबनी हॉल असि रिसांग कैसेंगी लोकल एरिया डेवलपमेंट फंड की मखादा साखिबनी तवमसिदा डिप्टी स्पीकर प्रेसो सिमरे साइकल केंद्र की MLA यमथोंग हाउकिफ MNF के प्रेसिडेंट वांगंबी लेमसु सरुगाखी वांगंबी लेमना लेखिद्रबा सुइसा असि लेखिद्रबा अकाबगा यामना नक्सिनना लोइनरबा मियोयमनी सिंगमदी तमदा मखोयनिगी मितम थमननबा होनबा से अफब खोंगथांगनि हाइकी MLA यमथोंग हाउकिफना होल असिनै खोइगी मरक्ता हेन नुसिनो पुरकनि हाइकी डेप्यूटी स्पीकर प्रेसो सिमरेना हौरकलिबा नहासिंगना मतममगी लायुखरबा अहलसिंगना तोरंबा सिंगनिंग सिंगदुना खंगनबा होनगदबनी सुइसाना मणिपुर की याइफनबा तोरंबा थबक खुदिमा मतम पुंबदा निंगसिंगदबनी हाइके रिसांग कैसिंग नमखा तारदुना सुइसा लेरुन चनकिबा मफमसिदा शांति की पाउजेल अमा पीबा ngamnanaba hol asi thambani mahana sing amadi tam anigi naksinanaba honarambadu ngasi mirolna khangonaba honase haike shoro se ikoi ron tongali ha jati tongala ikoi khadagani chainagani shona amagi michang changani gudi ikoi khadani ai kari umtlikti madu arandu wakhan koi amaga hana shuningaga amaga yangchiningaga ikoi ishorba barhado logi gina handai ai madu thajati ngase yupung tarelom tabadwaida Bisnupur district ki naso panthong mapada maruti car amaga auto rickshaw amaga thengjinabada auto tonglupa myoy ani sire lekhidraba myoy ani gi manungda amagi masak maming khangle myoy didi nongwai them sam kanhai apokpa totoba naso part number 1 dagini rimsta lekhidaba ama dudi masak maming khangba ngamdre hoji pau mertana atinba break mum kalominase ब्रेक मतुंगा अमुक सोना तरा नोक्सरी जून तरा फावगी मनुंगदा खेंगजोय सब डिवीजन की मनुंग सेनबा सेमोल द लेरिबा KNLF के designated camp होंगदोक ट्रबदी सैंडल डिस्ट्रिक्ट लेबा सिविल सोसाइटी सिंग खोंजंग संगसलगने हाइबसी लाइबक थीवनी हाइना लोफस के जनरल सेक्रेटरी तोंगनेल लाल हाउकिफना फोंदोरले सैंडल डिस्ट्रिक्ट की मफम अमदा पौमी सिंग उनबदा महाकना मखा तारदुना लोफसी भारत सरकार अमदी मणिपुर सरकार गा सु तौनदुना शांति की लंबी लाकना होनरिबा पार्टी ने सेमोल द सारिबा केमसी मणिपुर सरकार ना साव हाइबा ऑर्डर अमा पिरपदगी मोरेदगी होंगलगा साबनी तोंगान तोंगानबा सिविल सोसाइटी सिंग दा लुफ अमने इंसिलगा लाना उहनबा होनरे मसिदा सिविल सोसाइटी सिंग असिना मुन्ना अमुका हन्ना खंतानिंगी KNLF का असम राइफल्स का पुलगा नम हादुना संकाय थुंखाई तवी हाइरिबा सिजो अरानबा वाफमने लोफसिगे कैडर सिंग डिजिग्नेटेड कैंपता तरुक सुबा ड्रोगा नंगाक सेनुन लई सिविल सोसाइटी सिंग ना कांगबु अमखा की यंगलग थबक तोबिगनु सेमोलगी अकोइबद लेरिब खुंजा सिंग दा लोफ का नुक्सी सनना लेमिनरी हाइके to expedite the joint inspection as immediate as possible because the camp is almost on the verge of completion
and the cadres are rehabilitating there under a peaceful environment with the cooperation and support of the Kyangzoi subdivision people. Lamphel Police Station ki manung senba Laringbam Lekai Salan Lerektagi CH Chitranjan Singha ki loinabi Sanam Thabam Ongbi Boni Devi say Kolomdo si set kibat tang amagi nuktil pung amadagi amamakai pawi manungda mayumdagi mafum kangdana mangkrahari mahak fit mga insi mangarom wangi kolay kusuni mamay sangi haribanupi si kanagumba singna tenrabadi mobile number 9402625262 natraga Lamphel Police ta pau bibiyo hari Iju option education mela Imphal gi GM hall da hokre namunini sathagadaba education mela asida India gi maming lerba college samadi university kuntrarom na saruyaduna mayu singbu masana pamjaba maisang khananabagi kudong saba piri Manipur gi governor BK Dugal na Prime Minister Narendra Modi ga unaduna state asigi hauji oriba maru oriba issue kya khananena kre haina Raj Bhavan gi fangba pawamna hari Lanai Karbawala Karana, Imphal gi ima kaital jauna nga amasung girim yoliba singda makhoidagi nga lawgadabani atopadagi lawrga yonba yaroi haina kihanbaga loinana NSN IM ga manaduna Imphal Dimapur lambida ain kaina sathariba thong asina nomagi sendong kharada imung manung puriba singi sakhaw thadale haina khwaramant nupi kaital senfam amadi saktom kanba love amasung All Manipur Fees and Eggs Traders Association of Fondrole Association gi Joint Secretary SK na Hauzik fangliba ngagi mamalasi haningai leitina wangle amromda mioi kharana atingba thamba asigi khudong saba lawnaba honaba tobiganu haike Raja mayamda nga pangan bataragadi kona ting matam jagani punna yomina bagadi ayabale ari bilamda yonjari ba ko jima ko dagi la khaga yonjari ba se sida shumanchum yonjage Ukrul dasu Environment Day gi thorum pangthoke thorumasida DC Harike Sales Moda Tangkhul Nagalong President Artex A Simre Susuriaki Taromasiga Mari Lenana Town Hall gi akoiba masung Gandhi Sokta Usar Singh Thabaga Lenana Miamda Pauzil Piba Motorcycle Rally amasu DC na lamthaki Kuntre Chuba Assam Rifles na Child Welfare Arsam Jiribam ko khusam naduna Taromasi Jiribam dasu pangthoke Taromasiga saro ama oina Mayru Singhi essay competition amasu Kanglup ani khaidoktuna pangthoke Mapangal Kanba Regional Labor Force ama Sem Nabagi Mathau Tarakpa Makhoigi Kudong Sadaba Singda Tembangba Amasung Apanungai Purak Nabi Pandamda Lebaki Thakta Sankak Luf ama Semkre Lobasi Mi Tarama Thuina Saba Executive Committee ama Sem Kibagi Loinana Oinam Ananbu President Thongbam Hemabu Secretary General Oina Khankre Mitov Sinmi Singna Subayaba Sinpam Punamak Suraga Iramgi Sinmi Singna Khangna Hina Leiraga Ikaiduna Mimang Thokna Tabak Sudababu Mangjal Thana Chongthoktuna Tabak Subagi Hainabi Leina Joint Committee on Inner Lines Permit System na lamjing duna ahan boy na sam kak pasingil lufasi siamani hari amarom da Joint Committee ge student wing na sangsil ba khongjang gi manung sena Inner Line Permit ki awareness ama Immanuel's English Academy hangang popi da pangthokre MFDC amadi katana sinduna film acting matang da numit tarani Supna Satharkiba workshop MFDC ki auditorium da loisinpre loisinbagi thoramda Art and Culture ki Commissioner Dr. R.K. Nimai Katagi President K. Gunilema MFDC ki Managing Director K. Sovita Film Forum ki Chairman L. Suryakant Surgaki workshop asida Surgaki mioi kungani thoida certificate sing yathoke certificate of BDBC Hauzik Hidamui Yaripok Laimanaida Handakta Nauna Yumlakta Sagalakliba Residential Study Center ase Lekaina Yaning the Fondo Puluna Taurangasina Ingna Signa Hingminaramba Saktamadu Mangan Buluna Lekai the Sarang of Pibum Amagi Sating Piba Hore Yulokta Yum Hongdoktuna Lebedi Taramna Oi Adubo Yumtang Nabada Akaiba Oigidaba Kariguma Makal Amatagi Sandal Lambi Tobigan Haina J. Sigi Seroman Hari Tongju Kendrugi Manungsana Leba Akampat ki PAC Matong Tina Togdabana Ana Ayek Toropo Matamda Kudung Sadaba Camerum Mayong Nari Haina Mongkang Lambi Modern Club Amasung 11 Star Sportings Unina Marilena Singapore Singsley Marilena Department and Mangani Fawi Manungda Miang Sandrabadi Center Si Solon Silagani Hari Nasinungtil Moregi Sahi Kulgi Manakta Asiba Haksangama Leramle Mapalamgi Mui Manba Asiba Haksangasi Magta Longrina Yasilaga Mokwang Nung Yalami Sahi Nepumangarongi Lon Oigadaba Muyasi Masamoin Kangdok Naba More Police na Lokat Kre
Wrestle Division na ZUF ki miyema amasung NSN IM ki miyema tongan tongan mafam dagi kulai ke konan na fare haina PIB Defense pengi serol mana fondorole. Hojik makatana sanwi pau lobise. Hojik sanwi pau lobise. All Manipur Mukna Association ki miyang makada wangu tampha larimbi Mukna Association sinduna nomugoiba mangarak suba tampha larimbi state level Mukna tournament tampha larimbi ki laibung wangu da pangthokre thormoda wangu porayangbi ki jila parishad ki member Brozen wangu Thawal district ki jila parishad member M Roman wangu GP ki pradhan L Sarat amadi atai myu kyana sarugaki Punna Mukna Sanaroi Humbutarukna Saruga Kiba tournament asida Manipur Police Sport Club ki CS Herozit Amadi Wangugi L Ramesandrana winner Amadi runners up takre winner Reba Sanarida trophy galuna Lupalising Taranitoy runners of Taraba Sanarida trophy galuna Lupalising Nepal Tormapusina Kusinaki Directorate of Youth Affairs and Sports Kumal Lampak ki staff sing maruina National Championship amadi tournament kya Kumal Lampak Sport Complex ta pangthokpada mapal gi team sing official sanori sing da hena kudong sa fangadaba State Bank of India gi automated teller machines ATM booth ama Kumal Lampak Sport Complex ta hangdokre thormada Yas ki Commissioner Dr. RK Nimai Yas ki Director N Ashok Kumar State Bank of India gi Regional Manager Thangboy Lumkin amadi atai Yas Department ki official kasu sargaki ATM booth asi FIS system Mumbai amadi Khubia Enterprise Kumbomna stall tobni hauji fawda SBI yauna Nationalized Bank Hompuni togi ATM booth install tokre tharmasing mari lena State Bank of India gi Regional Manager Thangboy Lunkimna ATM booth asina kanaba pigedaba amadi matau karamna seasonagni haibgi matangda wafung ka fangdoke If there is no sufficient cash, then ATM, then FIS, I think somebody is present here, they'll be responsible for replenishment of cash, not State Bank of India. All Manipur Football Association gi miyang makada Manipur State League te yawba club yawna inter-district transfer ge ngasi mangani senmen numita tongan ba district amadi club sing salary nepuni thoi transfer apply torokre thasi gi tare faw chatagada inter-district transfer ge ngasi mangani senba fawda punna salary sama nepu apply torokle tare suba state level football tournament tekua trophy gi mapu lisbol luang samon oikre Tentha Kongbal 12 First Association Tekuan Sinduna Mamang Thagi Manga Dagi Team Tara Nepalna Group Marituna Kaidokuna Satharkiba Tare Subasta Level 7 Side Case Prize Football Tournament Nasilution Kre Nasi Arubin Wiki Sanakibada Lisbon Luang Samba Mamadi NLFC Tentha Naurem Normal time the goal Anini Chanadra draw Satpadagi kick from penalty mark na decide to the Lisbon Luang Samamna NLFC Tentha Naurembu goal Taret Mangada Mighty Piduna winner Kibini Thas ki tang tara da pangthokadruba district level Suberto Mukherjee football tournament saru yagadaba Imphal West district ki makhada level school singi sanori singi oiba age verification ge medical test thas ki tang mapal ge upung tareta district asigi DYASO office ta pangtholagani hana entry amadi eligibility form patient kraba school singi sanori singna haidba matamasil lakna khangalale saru yahudaba sanori singna pangthokadaba tournament asida saru yaba yaroi haina DYS O Imphal West ki NG Motilana Thadropa Cherol Mana Kangalali All Manipur Football Association Amadi District Sports Association Bisnupur Gimi Makada Kaino Library Amadi Sport Association Senduna Megitang Kuma Twidi Satarpa Numit Taramangani Oiba Sai Taranito Amadi Taramari Makagi Nupa Masa Singi Football Development Program Lucian Cray Manipur Veterans Table Tennis Association ki miyang makhada thas ki tang tara hundoi dagi tara manga fawba DM complex ta leiba indoor stadium da manga suba mutum tomba madi Sankar Veteran Table Tennis Championship pangtholagani saru yaning basingna association asigi office tagi akupa marol khangba yagani form pisinbi aroiba numit thas ki tang tara mathoi fawne Manipur Amateur Bodybuilder Association ki miyang makhada mamang thagi tang kuntra mathoida kawa community hall pangthokiba ahanba state level bodybuilding competition da overall team champion oikraba Kanglei Bodybuilder Gym Tera Safam ki sanori sing obi thorom gym asir pangthokre concept asida ngapigani
contest asida KBB Zimgi bodybuilder Taramathoina Saruk Yabada gold medal manga silver manga amadi bronze ani lauduna team champion oikibani championship asigi sub junior overall title L Risikantana Loke sub junior short group ki ahan position contract from Suresh Natake sub junior tall group ki ahan position L Risikantana Funke senior group ki anisaba position P Jiten Natake Tharomasi Mari Lena Kanglai bodybuilder Jimgi coach Safam J Centrana Jemasidi state amadi internationally takta masak naiba sanor kya putokre makhatana internationally takta puthokna kan honagani haike hauzik ate to pau khara mu pijri Delhi dagi Imphal head office da parcel da tharak polam singda aina yadaba polam khara yawre haiba akak na pawama Imphal West police na phangbadagi Imphal West ki jaga amada Imphal head post office ki parcel puba ban amada sek tobada SP capsule lising taramanga yawmbadagi Imphal West police commando amadi Imphal police station ki kangbu na fare parcel sing amadi polam sing asi Sandal district puna ba lakpada lamidagi fabani kesama lokatuna makhatana thizengi thabak chathri Housing a Sinoma Kibai as a power pizri. I see a lampel party from Bopogi Matungina, Nasiki, quite Sava degree Celsius, Kuntrani toy, Dusmik Ahum, quite the Ingba degree Celsius, Kun Dusmik Manga, no city over similar sang, Ayukta Sada, Humbutara Mari, no Tilden Sada, Young Hitret, Nongjuk sang nil. Loislapada Nasiki Muriba Posing, Amukan Pizri. World Environment Day Githom, Manipuri Mafum Kada, Paksana, Pantuna Kray. Autonomous District Council sing Tabak Mapung Pana Tonaba Sarkarna Angamatak the Hotnargani Haina, Deputy Chief Minister Gaikangam High Cray. Amadi Sakanga Singa, Maya Infalgi, Chirai Little Makunda, Muyama Nomina Kaptuna, Halamne. Cassidy has to be preserve a pow, Matas Logering, Gabriel Simbo, Arabic.